ꯅꯨꯡꯁꯤꯃꯟ ꯕꯩ ꯇꯧꯕꯅꯤꯀꯣ ꯃꯥꯁꯦ ꯃꯥ ꯉꯁꯤꯗꯤ ꯂꯥꯛꯀ ꯂꯥꯛꯁꯅꯨ ꯈꯪꯒꯅꯦꯕ ꯃꯥ ꯁꯦ ꯂꯥꯛꯑꯝꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯤ ꯍꯦꯜꯂꯕꯅꯦꯕ ꯁꯦ ꯃꯤ ꯒꯨꯔꯨꯗꯣ ꯂꯥꯛꯇꯦꯕ ꯁꯦ ꯂꯥꯛꯀ ꯂꯥꯛꯁꯅꯨ ꯃꯥ ꯁꯨꯗꯒꯦ ꯉꯁꯤꯗꯤ ꯃꯥ ꯑꯩꯅ ꯃꯤ ꯈꯔ ꯄꯤꯛꯏꯅ ꯇꯧꯕꯤꯗꯕꯅꯦꯕ ꯃꯥ ꯂꯥꯛꯇꯦꯕ ꯁꯦ ꯈꯪꯅꯤ ꯃꯥ ꯉꯁꯤꯗꯤ ꯃꯥ ꯂꯥꯏ ꯌꯧꯔꯒꯦ ꯑꯁ ꯑꯁꯣꯝꯗ ꯊꯕꯛ ꯑꯃ ꯂꯩꯕ ꯅꯪꯗꯕꯩ ꯇꯧꯕꯅꯦꯃꯦ ꯑꯁ ꯁꯦ ꯂꯥꯏ ꯑꯁ ꯑꯃꯁꯨ ꯑꯃꯨꯛ ꯇꯧꯔꯛꯏꯅꯦ ꯑꯩꯁꯤ ꯑꯃꯁꯨ ꯅꯪꯅꯕ ꯑꯩ ꯀꯣꯛ ꯄꯥꯏꯕ ꯇꯥꯔꯦꯗ ꯑꯩꯗꯣ ꯉꯁꯤꯗꯣ ꯊꯕꯛ ꯈꯔ ꯇꯧꯔꯝꯃꯦ ꯅꯪ ꯈꯪꯒꯅꯤꯗ ꯑꯩꯗꯣ ꯊꯕꯛ ꯈꯔ ꯇꯨꯡꯊꯣꯛꯈ꯭ꯔꯦꯕ ꯅꯪ ꯁꯥꯎꯔꯒ ꯑꯁ ꯅꯪ ꯌꯥꯏꯌꯦ ꯇꯣ ꯅꯪ ꯉꯥꯡꯕꯩ ꯇꯥꯅꯤꯡꯗꯦ ꯅꯪꯗꯤ ꯑꯗꯨ ꯇꯅ ꯍꯥꯏꯔ ꯂꯩꯔꯕꯅꯤ ꯑꯩꯉꯣꯟꯗ ꯁꯦ ꯍꯧꯖꯤꯛꯁꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦꯁꯦ ꯍꯥ ꯅꯪ ꯑꯩꯒ ꯅꯨꯡꯁꯤꯜꯂꯛꯄꯩ ꯅꯣꯡꯇ ꯅꯪꯅ ꯑꯩ ꯉꯥꯏꯔꯝꯕ ꯌꯥꯎꯔꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯣ ꯅꯪꯁꯦ ꯄꯤꯛꯏꯅꯦꯅ ꯑꯗꯨꯝ ꯑꯩꯅ ꯅꯪ ꯑꯉꯥꯡꯅꯦꯅ ꯈꯟꯖꯕꯅꯦꯕ ꯁꯥꯎꯔꯗꯤ ꯀꯩꯅꯣ ꯍꯥ ꯁꯥꯎꯔꯗꯤ ꯀꯩꯅꯣꯕ ꯌꯥꯔꯦ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯁꯤꯔ ꯋꯥꯔꯤ ꯁꯥꯁꯦ ꯀꯥꯏ ꯆꯠꯁꯩꯅꯣ ꯅꯪ ꯆꯠꯅꯕ ꯗꯦꯝꯗꯦꯕ ꯑꯩꯅ ꯅꯪꯁꯦ ꯈꯔ ꯄꯤꯛꯏꯅ ꯑꯁꯤꯒꯨꯝꯕꯗ ꯎꯅꯁꯦ ꯍꯥꯏꯕꯅꯦ ꯅꯪꯉꯣꯟꯗ ꯌꯥꯔꯦ ꯌꯥꯔꯦ ꯇꯣ ꯅꯪ ꯑꯩꯒ ꯈꯪꯅꯕꯗꯤ ꯅꯪꯅ ꯅꯣꯡꯇ ꯉꯥꯏꯔꯝꯕ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕꯣ ꯍꯥ ꯌꯥꯎꯈ꯭ꯔꯕꯕ ꯉꯥꯏꯈꯣ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯅꯨꯡꯁꯤꯗꯅ ꯍꯥꯏꯔꯤꯅꯦ ꯅꯨꯡꯁꯤꯗꯕ ꯃꯤꯗ ꯍꯥꯏꯒꯗ꯭ꯔꯣꯏꯅ ꯅꯨꯡꯁꯤꯕꯩ ꯉꯥꯡꯉꯤꯅꯤꯅ ꯑꯩꯅꯁꯨ ꯑꯩꯈꯣꯏ ꯃꯄꯥꯟ ꯊꯕꯛ ꯑꯃ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨ ꯉꯁꯤ ꯆꯠꯊꯣꯛꯑꯒꯦ ꯑꯗꯨ ꯌꯥꯔꯣ ꯈꯥꯎ ꯈꯔ ꯉꯥꯏꯈꯣ ꯑꯩꯅ ꯋꯥꯡꯕ ꯍꯦꯟꯖꯔꯁꯨ ꯅꯪꯅꯗꯤ ꯅꯨꯡꯁꯤꯔꯣꯏꯅ ꯈꯟꯖ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦ ꯅꯨꯡꯁꯤꯕꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯤ ꯋꯥꯡꯕꯩ ꯑꯩꯅꯁꯨ ꯃꯇꯨꯡ ꯅꯪ ꯅꯨꯡꯁꯤꯁꯤꯗꯤ ꯍꯣ ꯅꯪ ꯄꯤꯛꯑꯗꯤ ꯈꯔ ꯋꯥꯠꯂꯝꯅꯤꯗꯣ ꯋꯥꯠꯇꯦꯍꯦ ꯄꯤꯛꯑꯁꯨ ꯃꯤꯗꯤ ꯊꯃꯣꯏ ꯄꯥꯜꯂꯤ ꯀꯩꯅꯣ ꯑꯗꯣ ꯋꯥꯡꯕꯅꯤ ꯈꯔ ꯍꯦꯜꯂꯦ ꯍꯥꯏꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯣꯏ ꯕꯥ ꯑꯗꯨ ꯐꯔꯦ ꯑꯩ ꯋꯥ ꯍꯥꯏꯁꯦ ꯁꯤ ꯄꯨꯡꯁꯤ ꯊꯦꯡꯉꯦ ꯑꯩꯈꯣꯏ ꯕꯥꯅ ꯊꯕꯛ ꯑꯔꯨꯕ ꯊꯥꯔꯛꯑꯦ ꯑꯩ ꯆꯠꯇꯕ ꯌꯥꯗꯦ ꯃꯤꯅ ꯔꯣꯃꯥꯟꯁ ꯂꯩꯈꯠꯂꯛꯑ ꯀꯥꯟꯁꯤꯗ ꯑꯁ ꯁꯥꯎꯅꯣꯕ ꯁꯦꯕ ꯑꯩꯈꯣꯏ ꯕꯥꯅ ꯍꯥꯏꯔꯛꯄꯩꯅꯦꯕ ꯑꯗꯨꯅ ꯁꯥꯎꯔꯅꯣ ꯆꯠꯂꯒꯦꯀꯣ ꯑꯗꯣ ꯀꯣꯜ ꯇꯧꯔꯛꯑꯣꯀꯣꯗꯣ ꯌꯨꯝ ꯌꯧꯕꯒ ꯀꯣꯜ ꯇꯧꯔꯛꯑꯒꯦꯀꯣ ꯆꯠꯂꯨꯀꯣꯗ ꯆꯠꯂꯨꯀꯣꯗ ꯕꯕꯥꯏ Baru sama nak kari Lenam na yom levi githam kise thani ri Kiyam koi de jano khangdune as pairakti intaga tauge hello da nang la abo saude da ngairamage la e yang gue ngai orang mana itu terus terus penting cakap cari yang cari apa irom besar tadi cak juga karena office terlalu banyak tabak kerja ni cak kiri kayak tu jalan ni kau banyak office kiri ni sini saya yang pertama dah yang punya jalan dah nang na nusibadagi ay nusibna helinida yareda ay hen kay helaga nang helay ta hajile asing way ni saurero nang do saudeda himsiye nag lay go ba chak khinu go dai siba koi da na tor siba mani ka thabok lay haram no kai nu ma tor mi siba kham ni ma ngasi din ma si khanga da bai ado nè cây nó tới sao mà nó
그나노 마나 그나노 미로마 생각이 라 패질레이스나 나온다 세코이다니세 나 타복래 해란다이나 응다 나 시그나노 세코이다 해란다이나 시라오 그나노 맞다 다 손나오다 손나 손나오 해 야니 또 놀라 까지 누비야 빠빠나 보라시바 미네로마 타복래 해란다이게 미네로마 생각이 까지 투미노 패질레들 까지 알바 tumbi 까이다 아빠삐야 다라만비야 야레 짜장게 다라만비야 까라이다기노 나 하고나 사실아 그리노 나 오기야 다 이반이 시그나노 해리시바 다 하이로 이거 마가스 까나는 해레노 시바 에이 아무 누치들 다